Kidney gi Anaba Asi ayambana Aroiba stage ta Khanglakpa Oibana isa gi kidney karamba phivam da leiri haibadu khangdoknaba mathou taba sing Matam Chana Touthokpa mathou tai haina RIMS ki Director Professor Guruaribam Sunil Kumar Sharma na phongdorakli. Wafam asi RIMS ki Department of Nephrology na sinduna Institute asida ngasi pangthokpa World Kidney Day gi thoramda mahangna phongdokhibani. Are your kidneys okay? Detect early, protect kidney health haibathimda ngasi malem gi tongan ba mafamda pangthokliba World Kidney Day gi sarugama oina Institute asigi OPD block mamangda pangthokiba thoram aduda G Sunil Kumar na hai aikoina aikoigi kidney fana leiri brand natraga phivam sokchilabra haibasi matam chana khangdokpa changi haibadu miyamda khanghanabagi wakhalonda ngasigi thawramasi pangthokpani haukiba chahi ama makhairomasida Institute asina kidney transplant taunaba angamba thakta honaduna lakhi honarakpa adugi mahai oina mamang chahi kumjali singani kunmari gi August thada Institute asida kidney transplant tawba ngamki masi Institute asigi chawthok chaningai oiba mani Institute asida kidney transplant tawba ngamkiba adu Institute asigi doctor nurse amadi ate medical staff singna hona kiba adugi mahaini ngasidi Institute asida kidney transplant tawba ngamlabanina mapal lamda sel jangna kidney transplant tawba chanaramba adu chattaba yaragani haina mahangna phongdokhi mahangna makha na hai RIMS asing asidi India gi maming leiraba medical institute singi thakta leirabani Institute asida matam gachunaba ana layeng sing chathaba ngamnaba angamba thakta honari Maragasida Institute asida ana layangi yamna kumang chausilaba kuchugulai kyamasu ngasidi thamba ngamle Manipuri asi lairaba star ama oibana sel ichang changhandana apaba makhalgi ana layangi khudongchaba piba haibasi RIMS ki pandamni wakalona sina mang tharaga Institute asi ana layangi lamda mangzil thaba institute ama oinaba akan mamongda honabani kidney gi anaba singi oina lakliba tha ama ani asida Institute asida akhanaba nephrology gi ward ama thamnaba thawrang paikhatli Hauzi RIMS ta dialysis ki machine tara taret leiriba sigi mathakta dialysis machine kun amagasu hapchilagani haina mahangna makha taki 90% kidney se soktribo khoina diagnose tawba ngamde khoi patient da kasu magi asai haibi gi tumba yadaba chaba yadaba hari du 90% guma sokakanda khatang akhoi da manifest tawre aduna akhoi gi prajana doctor budi tawjarani nurse budi tawjari prajana kai tawbugadege da marak ta akhoi gi khitang slightest अखोगी नुआई तब लेरगदी चेकअप तौबीबा यूरिन टेस्ट अमद लोइन खंगनी वो यूरिन टेस्ट से फ्री नी अखोई सिला आगना मपानदना लुपा यांखै गुम्बा तिंगनी अदो ख्वाइदेगी चिप ओइबसी अखोगी किडनी टेस्ट तौबगी सी यूरिन टेस्ट ता दुम तौबा यार प्रोटीन यावबो यंग यारे शुगर यावबो अनि दु येंगबदा दुम खंगे अदि मतुंगदा बीपी सी कंट्रोल तौबा याम चंगयादि बीपी वांगी अखोई किडनी की डिजीज अदि सोकबे हेंचले Thawramaduga mari lainana RIMS ki Medical Superintendent Professor Napram Sanjib na hai Thawramasigi mangoinana Institute asigi Director na Matam Chana stretcher humpu yamda sinakhiba adu yamna singthaningai oiba mani masina ana layangi lamda achoba kanaba ama piragani ngasi pangthokliba thawramasi matau karamna kidney fana thamgani haibadu miyamda khanghanabagi wakhalonda pangthokpani Institute asina kidney gi anaba mapung phana layengba ngamnaba angamba thakta honari ngasidi Institute asida kidney transplant tawba ngamle masi director gi asanba meeting amadi doctor nurse amadi medical staff singna angamba thakta honakiba adugi mahaini miyamna RIMS thajaba thambiyu miyam gi seba gi damak Institute asina matam pumnamakta leptuna leiri haina mahangna makha takhi Anaba gi site gi lapir bu khudimak RIMS thajaba thambiyu mayam ki seba ki damada khoi lei mi chin bani normal pen bangam da yawe but akhoi ki site gi di akhoi commitment se 100% ni akhoi fully committed akhoi anam bo honagani tabudo marak ta amada yeng ban ngau da ba dugum ba da khana che na ba yam yawe akhoi bu su khara yeng ga to bi chin da to bani akhoi ki site gi di fully akhoi Manipur mayam ki seba taw na ba leiri state sing ki seba taw na ba akhoi fully committed ni ngasigi thawramaduda Institute asida maipak na kidney transplant tawkhraba patient ani amadi matam kuina dialysis tawduna leiraklaba hauze masa fana leiriba kidney gi patient singda RIMS ki maikei dagi achamba khudol piduna puning thawgatki thawramaduda kidney gi matangda marik chumba warol yawba template amasu phongdokhi ngasigi thawramaduda RIMS ki Director Professor G Sunil Kumar Sharma Medical Superintendent Professor N Sanjib amadi Dean Academics Professor T.S. Mirana mathang sina Chief Guest President amadi Guest of Honor oina saryakhi